Ukraine gi city kayada Russia na referendum pangthoknaba sem sare US official Russian forces na khudum chansilaba Ukraine gi city sing Russia gi maikei de henna singsinabagi damak Russia na city kayada referendum pangthoknaba kan na sem sari haina United States ki senior official amana phongdokre National Security Council gi senior official amana phongdokhiba matungin na Kherson amasung Zaporizhia separatist singi lamdam oiriba Luhansk amasung Donetsk Kharkiv ki saruk kharada Russia na referendum pangthoknaba sem sare haire Russia gi leadership na referendum pangthoknaba official singda pautak pikre haina official aduna haike Russia na miyam gi mat longnabagi damak referendum pangthoknaba sem sabaga iroina na hairiba territory sing asida Russia gi makada administrator oina leigadaba candidate singsu thiri haibagi pau phanglei thabak singsi chayol khargi manungda yamna thuna pangthoklaba yai haina official aduna haike Ukraine gi miyamna Russia ga punba pami haina Lana claim taunabagi damak Russia na referendum gi result ta namthak tawgani haina US na thajai haina official aduna haike Ukraine gi miyam na Russia ga punba pami haina Russia na claim tawrokpa tarabade masigi I pawasi phongdokpa masung Russia ga thengnaba se yamna maru oigani haina official aduna haike Russian official singnasu referendum pangthokpada mi thorokpagi chang yamna hanthagani haina singnaba poksare maduna maram oiduna board adu miyam gi aningbagi mami taroi haina US ki intelligence official sing na phongdokhe nongpok Ukraine ki Donbas manung chanba Luhansk amasung Donetsk province singda pro Russian waiba rebel leader sing na di Donetsk lamda masi Russia na pulap khudum chansindriba phawba referendum pangthokiroi haina phongdokhe haujing maki oina Donetsk lamda masi tangkhai khajik henbade Russia na control tawre Russia gi economy phibam yamna soksinkhre nongsub laibak sing gi akanba sanction na maram oiduna Russia gi economy asi yamna phibam soksinkhre Haukiba April dagi June phawbagi matamda gross domestic product GDP asi chada 3.0 sinogi changda takhre haide mamang sehigi manaba quarter ga yangnabada chada 3.0 sinogi changda taribasi amuka hena soksilatuna chada 3.8 ki changda haitharkani haina thajai thawdok asina maram oiduna economic output ase ing 2018 gi matamda oikhibadugi changda hanthakre haina National Statistic Office ki source amana haike Russia na Ukraine da Akanba Maongda Landasinkhre Ukraine na Kherson region da leiba thong ama thugaiduna Russia gi supply line thadatkre Russia na Ukraine gi nongpok thangbada leiriba residential area da Akanba Maongda attack tawkhre marak asida Ukraine gi lanmi singna counter offensive chathaduna Russia na occupy tawkhraba Kherson region loksinanaba honarakpaga loinana thong ama thugaiduna Russia gi supply line ama thadatkre haina Ukrainian official singi maiki dagi phongdok le Kramatorsk city da Russia na rocket attack sa tharak padagi miyoi hum sire duga taraga humdoina sogapan nang le haina Kramatorsk ki mayor na phongdok le Russia gi lanmi sing na Kramatorsk city da rocket taraga mathoirom kapsinduna attack tawkhiba nongma leraba matung da attack asi chatharakiba nei Donetsk province da leriba maruoiba Ukraine gi lanmi singi maruoiba city sing adugi manungda Kramatorsk city asi su amanei Russia gi lanmi sing na de Ukraine gi Nongpok thangba Donbas region capture tawnabagi damak offensive chathari bani haire Russian Defense Ministry na claim tawkiba waphamda makhoi gi force na Donetsk city gi chidai oirapna leiba peace ki village control tawkhre Russia gi lanmi sing amadi makhoi na support tawriba rebel sing na Ukraine na control tawriba Donetsk city gi awang amade nongsup thangba sarukpu loksunana bohona riba nei Ukrainian military na de makhoi gi force na Russia gi lanmi sing na Avadavika amade Vakamut tamna sangsilaki bagi Akanba thingba piduna lantheng naki haire Russia dagi fuel puraki bani haiba Indiana losil le US sanction thugaiduna Indiana Russian crude tagi sungba fuel high seas ta transfer tawduna New York ta export tawnaba maduge haurakpham losili haina US na India da nungnang ba phongdoklakre haina makok thongba Indian Central banker amana thangjinumita haikre India gi jahas amana high seas ta Russia gi thau puba jahas amadagi oiladu lauraga nongsup torbanda Gujarat ke hithangpham da purakhe mafam aduda madu refine tawki amasung tharakhi haina US Treasury Department na India da hairakre haina Reserve Bank of India ge Deputy Governor Michael Patra na haikhe Russia na February da Ukraine da lan tawki badugi damak Moscow ge mathakta thamba US sanction na crude oil refined fuel sing distillate sing coal amasung gas yauna Russia na puthokpa energy pothok sing United States ta import tawbada thingge
Refine tawraba pothok adu hairiba jahaz adumaktada amuk hapkatki amasung madu kadaida pugadoribano haiba panthungpham taktana holakhe madu samudra singgi mayaida maduge chatpham aduda thungkhinaba New York ta satkhinaba jahaz adu kadaida thunglagadoribano haiba mafam adu phangkhi haina India gi ningtambagi chahi humbudraga manga suba thauram amada Michael Patra na haikhe New Delhi da US Embassy aduna khudakta makhoige ngangningai wa leite haikhe Michael Patra gi wafam sing adu asigumba US nungnangba singge matangda India gi ahanba miyam da phongdokpa mane Moscow na makhoige yumlo na baduda special military operation amani hairiba du Delhi na condemn taude natraga Russia gi mathakta thamba sanction singda yaude Russian crude to single use plastic sanana bagay sisinaba distillate oina process tawi haina mangonda haidaki haina Patra na haike mahak na India gi jahaz natraga refiner adu masak taki de lal na tawriba si mawong asine masina karino khangdaba angakpa mawong singda thabak tawi haina mahak na haike malem gi ahum suba oil importer amasung consumer oidiba India na haukiba matamda Russia gi thau lei bai base tang na thui adubu Ukraine lan adu haurakhiba matungda de nongsup ki leibak amasung company kaya marumna Russia gi pothok adu alkhidabadage India gi refiner singna discounted Russian oil leiba hengatke Ukraine gi president na martial law matam sangdongna ba hokdokre Russia gi lan mayong nariba Ukraine da martial law makha chathanaba masung makha tana numit marfu drane lan mi khonggot pagi thabak makha chathanaba President Volodymyr Zelensky na hokdokre Media gi report matungin na martial law amasung general mobilization ga mari lainaba tokhai ba drop ani kha khanana bagidamak parliament ta pisinkhre haire haukiba February 12 da Russia na Ukraine da landaba hukraba matungda Ukraine gi president na martial law lauthokhiba ne matamduda gi masi ahumlak sangdokre lanmi khomgatuna Russia ga lanthengnaba yana bagidamak general mobilization su haukiba February 12 da haudoki amasung madu makata na tha ahumsu sathanaba haukiba me tha da sangdokhe handak parliament ta yaba piba tarabade anirak suboina sangdokadoribane Russia gi authorities singna hidak phangandre Ukraine gi minister Russia na tha manga makhoi gi mamangda Ukraine da landa ba hokraba matung makhoi gi forcing na occupy tawduna leiba mafam singda hidak thengduna miyoi bagi mayokta crime tawre haina Ukraine gi health minister na maral sikre Associated Press ka wari sanabada Ukraine gi health minister Victor Liasko na haike Russia gi authorities sing na makhoi na occupy tawba city town na masung village sing da state subsidized drugs sing thingbagi thabak yamna toina sathare haukiba tha taruk aikhoi gi hidak sing mathau taba na basing da aikoina phangana na balambi sing Russia na ningthina pi de haina health minister na irai numit athengbada phongdokhe Aroi bada tabiri bapum damakpu thagachare